ꯃꯔꯨꯞꯁꯤꯡ ꯑꯁꯤꯁꯨ ꯄ꯭ꯔꯦꯝ ꯔꯤꯚ꯭ꯌꯨꯅ ꯃꯌꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯎꯅꯤꯡꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯕꯨ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯤꯔꯥꯏꯕꯤꯔꯝꯕꯒꯤ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯔꯕ ꯑꯥꯔꯀꯤꯇꯦꯛ ꯑꯃ ꯑꯣꯏꯔꯛꯄꯒꯤ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯃꯨꯛ ꯀꯣꯟꯅ ꯊꯨꯡꯅꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯨꯡꯅꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯋꯥꯔꯤꯁꯤ ꯌꯦꯡꯃꯤꯟꯅꯔ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯖꯔꯝꯒꯦ꯫ ꯚꯥꯔꯠꯀꯤ ꯊꯥꯖꯔꯕ ꯃꯥꯁ ꯄ꯭ꯂꯦ ꯑꯁꯤ ꯀꯧꯁꯥꯅꯤ ꯃꯨꯈꯔꯖꯤꯅ ꯄꯨꯊꯣꯛꯄꯅꯤ꯫ ꯃꯥꯁ ꯄ꯭ꯂꯦꯗ ꯃꯁꯥꯟꯅ ꯀꯌꯥꯕꯨ ꯌꯦꯡꯕꯤꯗꯨꯅ ꯀ꯭ꯔꯤꯀꯦꯠ ꯃꯁꯥꯟꯅ ꯑꯁꯤꯗ ꯀꯥꯟꯅꯕ ꯐꯪꯕꯤꯌꯨ꯫ ꯍꯥꯞꯆꯟꯕ ꯈꯨꯗꯤꯡꯒꯤ ꯖꯤꯂꯤ ꯃꯁꯥꯟꯅꯗ ꯂꯨꯄꯥ 1,000 ꯑꯃꯁꯨ ꯐꯪꯕꯤꯌꯨ꯫ ꯄꯩꯁꯥ ꯍꯥꯞꯆꯟꯕꯁꯨ ꯌꯥꯝꯅ ꯊꯨꯕ ꯑꯃꯗꯤ ꯆꯦꯛꯁꯤꯜꯂꯤ UPI ꯑꯃꯗꯤ ꯕꯦꯡꯛ ꯇ꯭ꯔꯥꯟꯁꯐꯔꯗ ꯉꯁꯤꯃꯛ ꯂꯧꯊꯕꯤꯌꯨ ꯃꯥꯁ ꯄ꯭ꯂꯦꯕꯨ ꯑꯗꯨꯒ ꯂꯨꯄꯥ 200 ꯑꯃꯁꯨ ꯐꯪꯕꯤꯌꯨ꯫ ꯐꯦꯁꯕꯨꯛꯇꯁꯨ ꯂꯨꯄꯥ 200 ꯑꯃꯁꯨ ꯐꯪꯕꯤꯌꯨ꯫ ꯄꯨꯟꯅ ꯂꯨꯄꯥ 100 ꯐꯪꯕꯤꯌꯨ꯫ ꯉꯁꯤꯃꯛ ꯌꯥꯎꯁꯟꯕꯤꯌꯨ ꯃꯥꯁ ꯄ꯭ꯂꯦ ꯑꯗꯨꯒ ꯊꯥꯒꯤ ꯄꯥꯔꯁꯦꯟꯇꯦꯖ 50 ꯂꯧꯕꯤꯌꯨ꯫ ꯂꯤꯡꯛ ꯀꯃꯦꯟꯇ ꯌꯥꯎꯕꯅꯤ ꯃꯁꯤꯗꯒꯤ ꯁꯥꯟꯅꯕꯤꯔꯣ ꯃꯥꯁ ꯄ꯭ꯂꯦꯕꯨ꯫ ꯃꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ꯫ ꯑꯥꯔꯀꯤꯇꯦꯛꯆꯔ 101 ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯅ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯗ ꯁꯣꯏꯟ ꯀꯧꯔꯕ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯅ ꯇꯝꯂꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯑꯍꯥꯟꯕ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯅꯨꯃꯤꯠ ꯑꯁꯤ ꯌꯥꯝꯅ ꯊꯦꯡꯂꯗꯨꯅ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯪꯂꯛꯂꯤꯕ ꯀ꯭ꯂꯥꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯅ ꯂꯥꯏꯔꯤꯛ ꯇꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯁꯣꯏꯟꯅ ꯀ꯭ꯂꯥꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯦꯡꯅ ꯂꯥꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄ꯭ꯔꯣꯐꯦꯁꯔꯁꯤꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯁꯣꯏꯟ ꯑꯁꯤꯕꯨꯗꯤ ꯄꯥꯅꯤꯁꯃꯦꯟꯠ ꯄꯤꯕ ꯑꯣꯏꯅ ꯀ꯭ꯂꯥꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯦꯞ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯃꯃꯥꯡꯗ ꯇꯧꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯃꯈꯣꯏ ꯀ꯭ꯂꯥꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯥꯛ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯄꯥꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯣꯏꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯖꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯅ ꯁꯣꯏꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔꯁꯤꯅ ꯇꯥꯛꯂꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯗꯕꯤꯗ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯑꯁꯤ ꯂꯣꯏꯔꯗꯨꯅ ꯄꯥꯛ ꯑꯃꯗꯤ ꯁꯣꯏꯟ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯌꯨꯝꯗ ꯍꯟꯅꯕꯒꯤ ꯕꯁ ꯑꯁꯤꯕꯨ ꯇꯣꯡꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯪ ꯄꯥꯛꯅ ꯁꯣꯏꯟ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯁꯣꯏꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯔꯕ ꯅꯨꯄꯤ ꯑꯣꯏꯔꯒ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯄꯥꯛꯅ ꯁꯣꯏꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯌꯦꯡꯗꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯄꯥꯛꯅ ꯁꯣꯏꯟꯗ ꯌꯦꯡꯂꯛꯂꯤꯕꯁꯤꯡ ꯑꯁꯤꯗꯤ ꯁꯣꯏꯟꯅ ꯎꯔꯗꯨꯅ ꯑꯃꯨꯛ ꯄꯥꯛꯇ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯄꯥꯛ ꯑꯁꯤ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯌꯨꯝ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯥꯛꯅ ꯑꯃꯨꯛ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯁꯣꯏꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯪꯂꯛꯄꯗꯒꯤ ꯄꯥꯛꯅ ꯌꯥꯝꯅ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯅ ꯕꯁ ꯑꯁꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯈꯣꯏ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯥꯛꯅꯗꯤ ꯁꯣꯏꯟꯗ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯑꯃꯨꯛ ꯄꯥꯛꯀꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯕ ꯃꯔꯨꯞ ꯅꯕꯨꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯅꯕꯨꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯥꯛꯀꯤꯗꯃꯛ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕ ꯃꯍꯥꯛꯀ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯅꯕꯨꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯄꯥꯛꯇ ꯌꯦꯡꯍꯟꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄꯥꯛ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯩꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤ 100ꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯑꯍꯥꯟꯕ ꯀꯣꯏꯔꯛꯄ ꯅꯨꯄꯤ ꯑꯗꯨꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯛꯅ ꯑꯃꯨꯛ ꯅꯕꯨꯛꯇ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯅꯪꯅ ꯑꯁꯨꯝꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯤ ꯃꯌꯥꯝꯅ ꯀꯣꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯊꯥꯗꯣꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯄꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯅꯕꯨꯛꯇ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨꯗꯤ ꯅꯕꯨꯛꯅꯗꯤ ꯑꯃꯠꯇ ꯂꯧꯕꯤꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯑꯃꯨꯛꯁꯨ ꯄꯥꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇꯒꯤ ꯇꯝꯕꯤꯔꯛꯄ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯥꯛ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯀꯦꯃꯦꯔꯥ ꯑꯁꯤꯅ ꯐꯣꯇꯣ ꯃꯊꯪ ꯃꯊꯪ ꯀꯥꯞꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯥꯛꯅ ꯐꯣꯇꯣ ꯀꯥꯞꯂꯛꯄ ꯑꯁꯤꯗ ꯁꯣꯏꯔꯗꯨꯅ ꯁꯣꯏꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥ ꯑꯁꯤꯗ ꯐꯣꯇꯣ ꯀꯥꯞꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯥꯛꯇꯤ ꯌꯥꯝꯅ ꯏꯀꯥꯏ ꯊꯤꯒꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯁꯣꯏꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯁꯣꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅꯤꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯃꯜꯂꯕ ꯌꯨꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯁꯣꯏꯟ ꯑꯃꯨꯛ ꯄꯥꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛꯇ ꯆꯪꯂꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯛꯅꯗꯤ ꯁꯣꯏꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯏꯟꯅꯗꯤ ꯄꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯗꯕꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯃꯜꯂꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯄꯥꯛꯅ ꯁꯣꯏꯟ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯗꯅꯕꯒꯤ ꯃꯍꯥꯛꯅ ꯃꯆꯤꯟ ꯊꯤꯖꯤꯟꯅꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯃꯤ ꯑꯃ ꯍꯥꯠꯈꯤ꯫ ꯃꯤ ꯑꯗꯨ ꯁꯤꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯕꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤ ꯀꯅꯥꯝꯇ ꯆꯪꯅꯗ꯭ꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯏꯟꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ ꯃꯤꯅ ꯑꯃꯠꯇ ꯆꯪꯅꯗ꯭ꯔꯕ ꯌꯨꯝ ꯑꯁꯤꯕꯨ ꯑꯩꯅ ꯐꯖꯅ ꯁꯦꯡꯗꯣꯛꯇꯨꯅ ꯌꯨꯝ ꯑꯁꯤꯕꯨ ꯅꯥꯟꯅ ꯊꯝꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯁꯣꯏꯟ ꯑꯃꯗꯤ ꯄꯥꯛꯅ ꯀ꯭ꯂꯥꯁ ꯌꯥꯎꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯐꯣꯇꯣ ꯈꯔꯕꯨ ꯀꯥꯞꯇꯨ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯪ ꯄꯥꯛꯅ ꯁꯨꯝꯅ ꯈꯟꯗꯨ ꯂꯩꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯁꯣꯏꯟ ꯑꯃꯗꯤ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯐꯣꯇꯣ ꯀꯥꯞꯄ ꯆꯠꯃꯤꯟꯅꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯁꯣꯏꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯐꯪꯂꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯛꯅ ꯁꯣꯏꯟꯒ ꯐꯣꯇꯣ ꯀꯥꯞꯄ ꯆꯠꯃꯤꯟꯅꯅꯕꯒꯤ
ꯃꯍꯥꯛꯅ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯃꯦꯀꯞ ꯐꯖꯅ ꯇꯧꯗꯨꯅ ꯁꯣꯏꯟꯒ ꯂꯣꯏꯅꯅ ꯕꯁ ꯑꯃꯗ ꯇꯣꯡꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯅ ꯃꯈꯣꯏꯒꯤ ꯁꯤꯇꯤ ꯑꯁꯤ ꯐꯣꯇꯣ ꯀꯥꯞꯅꯕꯒꯤ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯂꯦꯞꯇꯨ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯥꯛꯅ ꯁꯣꯏꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯁꯣꯏꯟ, ꯑꯩꯗꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯒꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤ ꯂꯩꯔꯛꯄꯅꯤ꯫ ꯌꯦꯡꯉꯨꯅꯦ, ꯑꯩꯈꯣꯏꯒꯤ ꯁꯤꯇꯤ ꯑꯁꯤ ꯌꯥꯝꯅ ꯐꯖꯗ꯭ꯔꯥ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯏꯟꯅ ꯑꯗꯨꯝ ꯄꯥꯛꯇ ꯄꯥꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ, "ꯄꯥꯛ, ꯑꯩꯗꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯨꯖꯨ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯩ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯃꯥ ꯁꯤꯈꯤꯕꯗꯒꯤ ꯑꯩꯒꯤ ꯏꯄꯥꯗꯣ ꯍꯧꯖꯤꯛ ꯅꯥꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯗ ꯋꯥꯁꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯁꯤꯇꯤ ꯑꯁꯤ ꯂꯥꯛꯂ ꯃꯇꯨꯡ ꯑꯁꯤꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯐꯖꯅ ꯂꯣꯏꯁꯤꯜꯂꯒ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯇꯨꯅ ꯑꯩꯒꯤ ꯏꯄꯥꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯄꯥꯛꯅ ꯑꯃꯨꯛ ꯁꯣꯏꯟꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯁꯣꯏꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯁꯣꯏꯟ, ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯛꯁꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯑꯃꯨꯛ ꯁꯣꯏꯟ ꯑꯃꯗꯤ ꯄꯥꯛ ꯃꯈꯣꯏꯅꯤꯅ ꯃꯈꯣꯏꯅ ꯍꯥꯟꯅ ꯆꯪꯂꯛꯈꯤꯕ ꯌꯥꯝꯅ ꯃꯜꯂꯕ ꯌꯨꯝ ꯑꯁꯤꯕꯨ ꯁꯦꯡꯗꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯥꯛꯅ ꯐꯖꯔꯕ ꯂꯩ ꯀꯌꯥ ꯑꯃꯁꯨ ꯊꯥꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅꯤꯅ ꯁꯨꯝ ꯊꯕꯛ ꯇꯧꯗꯨ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯄꯥꯛꯅ ꯏꯀꯥꯏꯅ ꯁꯣꯏꯟꯗ ꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯁꯣꯏꯟ, ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯕ꯭ꯔꯥ?" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯏꯟꯅꯗꯤ ꯄꯥꯛꯇ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯇꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨ ꯑꯩꯅ ꯑꯃꯨꯛꯇ ꯌꯦꯡꯅꯤꯡꯉꯦ" ꯍꯥꯏꯔꯝꯃꯤ꯫ ꯁꯣꯏꯟꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯄꯥꯛ ꯑꯁꯤ ꯏꯀꯥꯏꯔꯗꯨꯅ ꯁꯣꯏꯟꯗ ꯑꯃꯨꯛ ꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯁꯣꯏꯟ, ꯑꯩꯅ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯗꯨꯕꯨ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗꯤ ꯂꯩꯕ꯭ꯔꯥ?" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯁꯣꯏꯟ ꯑꯃꯨꯛ ꯄꯥꯛꯇ ꯄꯥꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ ꯇꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯖꯦꯕꯨꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ ꯇꯝꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯉꯥꯎꯅꯩ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯇꯤ ꯄꯩꯁꯥ ꯄꯥꯏꯕꯗ ꯅꯠꯇꯅ ꯌꯥꯝꯅ ꯐꯥꯎꯔꯕ ꯑꯥꯔꯀꯤꯇꯦꯛꯆꯔꯒꯤ ꯁꯥꯇ꯭ꯔ ꯑꯃꯅꯤꯁꯨ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯄꯥꯛꯅ ꯑꯃꯨꯛ ꯁꯣꯏꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯁꯨ ꯑꯩꯈꯣꯏꯅ ꯇꯝꯂꯤꯕ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯌꯥꯝꯅ ꯐꯥꯎꯔꯕ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯁꯥꯇ꯭ꯔ ꯑꯃꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯏꯟ ꯑꯃꯨꯛ ꯄꯥꯛꯇ ꯄꯥꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ, "ꯅꯪꯅ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯖꯦꯕꯨꯛꯀ ꯅꯪꯒꯗꯤ ꯆꯥꯡꯗꯝꯅꯕ ꯌꯥꯗꯦ꯫ ꯖꯦꯕꯨꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡ ꯃꯅꯨꯡꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯁꯨ ꯅꯠꯇꯦ" ꯍꯥꯏꯔꯝꯃꯤ꯫ ꯄꯥꯛꯅ ꯑꯃꯨꯛ ꯁꯣꯏꯟꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯃꯍꯥꯛ ꯏꯀꯥꯏꯕꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜ ꯑꯃꯁꯨ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯛ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯅꯥꯕꯨꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯅꯥꯕꯨꯛꯇ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛꯀꯥꯟꯁꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯅꯥꯕꯨꯛꯅ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗꯩ ꯆꯦꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯅꯥꯕꯨꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯃꯔꯨꯞ ꯄꯥꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯗ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯛꯂꯕ ꯃꯥꯜꯂꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯅꯥꯕꯨꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯄꯥꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯄꯥꯛ, ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯋꯥꯔꯤ ꯂꯤꯔꯛꯑꯣ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯄꯥꯛꯅ ꯌꯥꯝꯅ ꯏꯀꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯂꯤꯕ ꯃꯩꯔꯤ ꯑꯁꯤꯗꯤ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯀꯣꯛꯍꯟꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯅꯥꯕꯨꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯄꯥꯛꯇ ꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, "ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯥꯏ꯫ ꯅꯪꯅ ꯍꯦꯟꯖꯟꯅ ꯈꯟꯖꯟꯕ ꯇꯧꯒꯅꯨ꯫ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯕꯒꯤ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡ ꯑꯗꯨꯗ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯆꯦꯠꯅ ꯊꯝꯃꯨ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯄꯥꯛꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯑꯩ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯁꯣꯏꯟꯗ ꯁꯣꯏꯗꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯒꯦ" ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯣꯏꯟ ꯑꯃꯗꯤ ꯄꯥꯛ ꯃꯈꯣꯏꯅꯤꯁꯨ ꯎꯅꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯄꯥꯛꯅ ꯁꯣꯏꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯥꯂꯦꯟ ꯁꯨꯇꯤ ꯊꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯀꯣꯏꯕ ꯆꯠꯂꯨꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯄꯥꯛꯅ ꯁꯣꯏꯟ ꯑꯁꯤꯕꯨ ꯇ꯭ꯔꯦꯟꯒꯤ ꯇꯥꯂꯤ ꯑꯁꯤ ꯃꯊꯛꯇ ꯄꯨꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯣꯏꯟꯅ ꯄꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯁꯣꯏꯟꯅ ꯄꯥꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯂꯥꯛꯀꯗꯧꯔꯤꯕ ꯅꯣꯚꯦꯝꯕꯔꯒꯤ ꯇꯥꯡ 12 ꯑꯁꯤ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯅꯪ ꯑꯁꯤꯕꯨ ꯆꯥꯛ ꯁꯣꯏꯗꯅ ꯄꯤꯖꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯆꯥꯗꯨ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯥꯛꯅ ꯁꯣꯏꯟꯗ ꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯁꯣꯏꯟ, ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯀꯔꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤ? ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯁꯣꯏꯟ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ, "ꯑꯩꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯒ ꯑꯩꯅ ꯌꯥꯝꯅ ꯐꯥꯎꯔꯕ ꯕ꯭ꯔꯣꯗꯀꯥꯁꯠꯀꯤ ꯄꯥꯎ ꯄꯥꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅꯤꯡꯉꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯔꯕ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯗꯨꯅ ꯂꯩꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯛꯅꯗꯤ ꯁꯣꯏꯟꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯌꯥꯝꯅ ꯐꯥꯎꯔꯕ ꯑꯥꯔꯀꯤꯇꯦꯛ ꯑꯃ ꯑꯣꯏꯔ ꯃꯇꯨꯡꯗ ꯅꯪꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯑꯩꯅ ꯁꯥꯕꯤꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯁꯣꯏꯟ ꯑꯃꯨꯛ ꯄꯥꯛꯀꯤ ꯋꯥꯍꯩ ꯇꯥꯕꯗ ꯁꯣꯏꯟꯅ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯁꯥꯅꯤꯡꯕ ꯌꯥꯝꯅ ꯐꯖꯔꯕ ꯌꯨꯝꯒꯤ ꯄꯤꯛꯆꯔ ꯑꯃꯕꯨ ꯌꯦꯛꯇꯨꯅ ꯄꯥꯛꯇ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯛꯅꯁꯨ ꯁꯣꯏꯟꯅ ꯌꯦꯛꯂꯤꯕ ꯄꯤꯛꯆꯔ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯇꯝ ꯑꯁꯤ ꯊꯦꯡꯖꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅꯤꯅ ꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, "ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯜꯂꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯃꯈꯣꯏꯅꯤꯅ ꯌꯨꯝꯗ ꯍꯟꯅꯕꯒꯤ ꯕꯁ ꯄꯥꯔꯀꯤꯡ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ
Soin asidi tumning leduna maki mako asibu faki lungjumda ngathaduna tumdur lerami adubu soin gi mawng matau si ubada pak na moina nungsiba amadi faurami numit kharaning matungda mu makhoi anisuba semester se horakladuna pak asi college asi chognaba kana chendu laklami adu matam asitadi soin asidi makhoi college asida broadcast ki member ama oinabagi mahakna mic asida wangang du lerami masig matungdang pakna soin da sum hairami soin akhoi ni hojik yumda halasi hairami adu matam asitadi soin ga manakta jebuk hariba soin yamna ngaujubu nupa asi laklami masig matungda jebuk amadi soin makhoi ni na gari su thaudu lakka matam asitadi pak su makhoi gari si tungdu laklami pak na karigidama car sita tungdu laklibno haiba tarabadi jebuk haribu nupa asina soin da katukaran tadanabagi orami amuk su makhoi na gari sum thaudu lakka matam asida jebuk na amuk soin da sum nairami soin gari gi maninga tungliba pak hariba nangi classmate asi nanga nungsinaba nupara harami adabu soin na dim jebuk to pakum asuna pirami pakti aigi khwaidigi nungsinaba aigi marup amani aigi matam punamakta sabinaba tarbasu mahang na ingonda nungsi habidu phongdokpa ngamle harami adubu makhoi ni sanariba wari sing asidi pak na di mamit uselaga tasanadaba saduna tadu lerami adule jebuk namu mi yamna usitraduna pak na seliba dress asida jengduna mahang namuk soin da sum harami hoi sumine pak na bunangonda matau karamna nungsi haina phongdok kudrubno amuk sumang na sum harami pak na seliba dress asina takpadi mahag asi bikhari yamaga chap mane harami adu matam astadi pak na jebuk ki wais tabda wakhan jam nungai traduna jebuk amadi siyon da sum harami ai yum yore maham asi lehorage haduna pakti gari ste kumtha horami masing matung da pak na mahaki memne joralaga yamna saurduna mahaki mama da sum harami ima aina sena chana bagi laregliba dressing asibu karigi jamna mallibuno harami adu mahaki mama na pakta sum harami nangna seliba dressing si yamna fazai kanana malle haribuno harami adu paknadi mahaki mama na hari wa si tadavida yamna saurduna makhoi yungi gate asibu makhona kauksalamduna makti maham astek chatkirami numit tarakpa matam asidang pak asi wakhan jamna nungai traduna maki punchina thokliba sing asi mahaki marup nabukta sum harami hojiti soingi thamoi nungda aibu nungsibagi machelamta yawamdre mahangna nungsiribasidi jebok hariba aikoi college asu damliba paisa jamna pairba architect haribu nupa aduni aduna hojiti mahak jebukta nungsikara harami amusu pang namu nabukta sum harami jebok haribu nupa asina paisa nungsayamna paiba tarabasu aina soina sibu nungsirba asigumnadi jebok nadi nungsiramlo harami adudai nabuk namu mahaki barup pakta sum harami nang wakhana mukta munna khandakho nangna jamna nungsijariba soin haribu nupiduda nangna matau karamna nungsi haina phongdokani haiduna nangna karigumba wakhan sing asi khandadaba tarabadi soin haribu nupiduna jebok haribu nupa aduga soidre nungsina khargani hairami amukse nabukna maki maro pakta sum hairami nangna hojik matam kharadi ngaiba tai ingdam tha jorko matamda ahanba untaba numit aduda nangna soin hariba nangna yamna pamjaba nupiduda nungsi haina phongdo matam aduda nangna adumna phongdokpa tarabadi nakhoi nigi nungsinabagi wari si yamna romantic oigani hairami mathang rumidong sunna pakta mahaki mayumgi posai hongdonjin tawbagi mateng kharabu pangalami amuksu soina pakta sum harami hojik aina college asigi nakanda aigi yum honglibasi karigi honglibno haiba tarbadi aigi yum dagina college mahom asi fau lakpada yamna lapi maduna college anak mahom asi leiribani amuksu soina mahaki pikling matangi photo sing asu lakthokduna pakta jenganduna mahangna sum harami aigi pikling photo sing asi aina ubada hojite ai yumgi wari sing asi loina ningsangdak lai harami masig matungda makhoinina lamida chatlinge matam asida mu soinu pakta sum harami aina college asida lairik kanna paduna aigi family sibu nungaina thamnaba soidan honagani harami adubu paknadi soingi waisi tabada mahangno masumna khalami soin haribu nupi asidi masak phajabada natana pukchen jamna chawba nupi amani haiduna mahakna khandu lerami masig matungda makhoinina tongan tongan chanadringaida pakna mu soinda sumna harami soin ingdam tha changlakpa matamda aikoi maham asida ahanba un tarko matam aduda aikoi ni nana thenakhiba yamna malaba yumadu muhammadu amtang thengnasi numit aduda aina nongonda haigada wa ma lei aina nongonda hainingliba wa asi numit aduda soidan haigini hairami mathang numitang sunna class yawring matam asida pak asidi class asing manung laklamdi adubu soina dim asunna khalami pak adu khudong thiba amada thoklam loi haiduna mahak wakhan father aduna class asim yawdu lerami soina mo class asi loiraga pak adu karaida leibuno haiduna thiraga haiduna class asigi manung dagi tholko matam asitadi jebok haribu nupa asina mahak asi ngaidu lerami amuksu jebokna soinda sum hairami
soin numit asigi numidang asida aikhoi ni mahom amada koiba chalusi hairami adubu jebungnadi pakhum asunu pirami nang pakidama karimda pakhatpa tawgunu pak adu karimda tawrom loi mahom amada soide lerangani aikhoi ni na koiba haraklaga pak adubu thirusi hairami pak na karigidama college ta laktribano hairabadi soin na yamna panjaba mahang na yakhiba yum asibu pak na drawing on jeksolaga mahang na che kharabu sinaduna soin na yamna panjariba yum asibudi mahang na che na saba loirami nakal amaron na jebukna soin na sibudi baram da pudu laklami matam asi soin na pakta hanjin phone torami adu pak ke phone asidi battery down oikiba sida maram oibana mahang na phone toribasi amata chalamde masing matung na jebukna soin na sibu numidang asida khudong chaba longnabagi mahang na yu kharabu thauaiduna soin na yu kharabu pithaklami nakal amaron na pakna soin na sibu halakpa ngaidu lerami amuk sumang na karigi ngaribno haiba tarabadi mahang na soin da nungsi haibasi phongdoknabagi oirami adu matam asitadi soin na sidi yu yamna ngauraduna jebukna konselaga pudu laklami masina maram oibana pak asi wakhal yamna nungaitabidi lerami amuksu jebukna soin na sibudi maki ka asi manung asida pudu chakhirami adure pakna soin ga matung inaduna mahang thong asi mapanda leptu leiba matam asitadi soin ga khonjel asi mahang na mata taramde masina maram oibana mahak asi wakhal yam nungaitraduna maham masik halaklami amuksu mahang na sumna khalami ngasi hariba numit asidagi aina soin ga amuk hana unararoi madugis matakta aina mangonda nungsi haina phongdokke khalibasi amona phongdoklaroi haina khanduna mahak maham mastik halaklami asumna sum matam haukhibana numit kharani ga matung sinama khoidu huli matam astar pakna soin ga manaktagi matam punamakta lapthoktun chalami adubu nomo numira bang soinna pak ga manaka laktuna sumna harami pak nangna kari marangino ikhang khawngduna aigi famdagi lapthokhiba madugis matakta aiga karigi wari sanadribuna hairami adu pangnadi wakhal yamna nungaitraduna soimdong pakhum asuna pirami soin nangi nasagasi ubada aigi thamoi si yamna kai madugis matakta aina khanki nangi nafamdagi aina yamna lapna leiragi madugis matakta aina nangasi kauthoklaga haina khalli hairami amuksu pangna soin da sumna hairami ngasi hairiba numit asidagi aikhoi ni amonna thengnaroisi madugis matakta aikhoi ni na tonga chanakhiba lambita mai pakna bagi oina chanakrase hairami masigi matungda pak asidi soina sib thadoktuna maham mastik chatkhirami masigi matung hapta ama matungi sinamo khoi uhuli numit asida maham asida un kala taraklami adu pakna soinda haikibagi matungina soindi pak unanabagi makoina hana chatkhiba yamna mallaba yum asi mamangda pak asi ngaidu lerami adu soinna pak ngaireglibasi pung yamna jamsalakpa asina maram moibana mahak maham mastik hallaga haina khalami amuk sumahangna maham mastik handringaida mp3 player amadi cassette kharaga loinana mahang leriba maham asi thamlami masig matungda mahakti maham asi thadoktuna chatkhirami soina karigidama cassette amadi mp3 player si maham asi thamlamlibna haiba tarabadi kariguma pakna maham asi lakla matung asida mahanga thamlamliba cassette amadi mp3 player si pakna phanglaga soina maham asida pak asi ngaijarame haibasi pakna khangnabagi orami masig matung sip tawraga chai taragi matung ni sinamo khoi ulei matam asida pakna mahangna tawge hana khankiba thabak asi mai pakladuna mahangna maham asida yamna faurba architect amo oirami pakna yamna faurba architect amo oiragliba sisu mahaki mamagi dama khallaga mahaki punsida mai pakna thabak sing asi tawpo oirami adu matam asida pakna yamna faurba architect amo oiba tarbasu mahaki punsi asidadi soinga kaina khiba numit adudagi mahagasi churup jamna thakpa nupa amo oirami adu pakna matam punamakta churup thakpa asina maram oibana maki assistant amadi mahaka longani haini leriba yun hariba nupi makhoi ni sina pakta mosum na hairami nangna matam punamakta churup thaktu leiba tarabadi maham asida client kyana nangi nanakta yumgi drawing jekna bagi lakpa tarabasu nangi nong na tawsi ubada client sing asina maham asida thadoktuna loin chakhragani maduna aikoi gi business asi loina down oiragani hairami adu paknu pakhum asuna pirami client sing asina aina churup thaklibasi pamdraduna maham asi thadoktuna chatkhiba tarbasu nakhoi karimta pakhatpa tagunu aigidamak anauba client kya man lakani hairami adu matam asidi makhoi office asi thabak tawriba mi amanamu pakta lauduna sum haraglami juju island hariba maham adu leiba nupi amana mahaki mayum sanabagi drawing adu nangonda yange harai nupi adugi maming adu soin kowi haraglami adu paknadi makhoi gi assistant amana mangonda soin hariba nupi asi maramda haragliba sing asidi soin hariba nupi asi maming asidi mahang loina kautholami adu matam asidi juju island hariba asig maming asi tabada pak loina ningsang pangalami mangonda yungi drawing jeklo hariba sti atai kanamta natti ngasidagina chai taragi mamangda kaina khraba
mahangna yamna nungsijaba Soin hariba nupi asini habisi mahangna khanglami masig matunga soinna park ki manakta jarol matung asida soinna mata manganabida park ta sumna harami aigi khungang juju island aduda aina yamna fajarba yum ama saningi yum adugi design adubo nangna mutu yekpiu harami adu park nadi soinna pakhom asunu pirami ai hojiti yamna chillaba project amada thabak tawdur leire harami masig matungda park na soinna sibu restaurant amada poroktuna wari sanadu lerami amusu park na soinna sumna harami nangi punsigi maramda aingonda mukta hairo harami adra soinna mu park ta pakhom asuna piraglami aina nongonda haikibadu ai asi broadcast ki jamna faurba anchor amo ininga habadu hojiti oidre adugi ona tanabada yamna paisa pairba nupa amaga ai hojik luhongduna leire harami amuksu soinna park ta sumna harami aina nongonda island aduda sanabagi yumgi drawing je o hairibadu aigi nupagi paisa na loina tahongodrubani madugi sumdakta yum adu saba matam aduda aigi nupagi paisa na loina sagadrubani harami matam asri park na soingi wai singa sitabada maki ngasi digina sai taragi mamangda wakhan nungai taba sing adu mu maki thamoida loina nising laklami masina maram obnong park na wakhan jamna nungai traduna soindong masum harami soinangi project adu aina amada tawba ngamlaroi ai hojiti yamna chillaba project ama tawdu leiri harami adure soinamu yamna sauduna park ta sum harami nangna kari maramgi aingonda matam mangalibano nangna aina hairiba project asi tawba ngamlo haiba tarbadi nangna hana aingonda hairakpa jadrabar haiduna soina sidi yamna sauduna mahamasik thokhirami soina sakra matung astadi park ki thamu asida wakhan yamna nungai raktraduna soinga matung inaduna sum harami hoi fare nangi project adu aina soidana tawbiraga harami masig matung soina park asibudi maki juju island hairiba mahamasi leiriba yamna malleba yumasi makta pudu laklami amuksu soina park ta sum harami mangda uriba yumasi aikoi gi thainagi babana thamlama yumni hairiba yumasi thugairaga yamna fajaraba yumama nangna mukta sabiyu harami masig matungda park amade soin makhoinina yumasi manunga changlaktuna park na yumasi condition su yengdu lerami amuksu yumasi condition si yengba loiraga park na soin da sum harami soin nangi yumasi gi foundation si yamna kalli aduna nangi yumasi thugaiduna anoba sabagi mahutta yumasi bu nauna renovation tawduna fajana semdokuna fai harami adu soinadi park asi yamna thajaba asina maram oibana mu manu pakom asuna pirami aidi nangna bu hairabadi yare nangna tawning momongda ai yumasi bu fajana ba mukta sembiyu harami masig matungda park na soin yum asigidamak anoba design ama yangalami ngehak lera matung asida soin park amadi park alohongudrib nupi yun makoyong masi Muhammad famduna wari sanadu lerami matam asida soina park kidamak kariguma amabu leiraga haina khanduna park kidamu yamna fajarba time mahanga leibirami masig matungda park na mahaka lohongudriba yun haribu nupi asi soingu unhalami matam asung yunna soinda sum harami ngasidagina sai kyagi mamangda park asi nupi amaga kainabadagi mahak asi angawba amaga chap manai leirakhibani aduba hojikti mahanga tawriba project asi hek loibaga aikhoini lohongduna Muhammad si thadokduna America da chakhragani madugi sumatakta park aikhoini lohongla matungda park na hana yamna nungsijagi bu nupi aduna park ta otkhiba dungumna aidedi park ta oloi park asibu nungsina thambigani harami amuk sumangna soinda sumna harami ngasi dingna sei kyagi mamangda park na ingonda hairi park na mahangna hana nungsijagi bu nupi du kaina khiba matam aduda mahak sirage haina su khalli hare harami matam asi suina yungi wai sing asi tabada mahak pakhom amta pidabida tumina mahangna sumna khandu lerami park na kainariba nupi asidi mahaki mamangda famdu leriba nupi si oirangani haina khalami masig matungda park amade soin makhoini si ground amagi mamangda laka matabasida soinamu park ta sumna harami park nangna yamna nungsijaba nupi ma kainaki haibadu hojik nangga lohongudriba yung hariba nupi dura harami adu park nadi soina hangliba wahang asigi pakhom amata pidabida tumina famdu lerami masina maram oibnong soina hanjana park ta wahang asi dum hangdu lerami adu park nadi pakhom amata piraglamde adure soinsu park na pakhom amata piraktaba asina maram oibna yamna ikaraduna Muhammad si thadokuna chatlaga na toromi adu park nadi soina si ngai khwaiduna mahangna sumna harami nang asa yunna nongonda hairiba singadu nang gyara amata tadabra nupi du kanano haibadu nang nasana khangjadabra harami adu soinsu wakhan nungai taduna park ta sumna harami nang na ayasibu nongonda sengdoknabagi matam aingonda pibibara harami masig matungda soina si wakhan jamna nungai taduna yu mama thakuna ngaudu lerami adu park nadi soina sip singkhatuna chakri amada famnon thamlami matam asli soinsu wakhan jamna nungai taduna park ta lauduna sumna haraglami aina paisa jamna paiba nupa amaga lohongi haribadu aina nupa adu nungsibagi lohongba natti
ꯃꯍꯥꯛꯀꯤ ꯄꯩꯁꯥꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩꯅ ꯂꯨꯍꯣꯡꯈꯤꯕꯅꯤ ꯑꯗꯨꯅ ꯅꯨꯄꯥꯗꯨꯒ ꯑꯩꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯗꯦ ꯑꯃꯨꯛꯁꯨ ꯁꯣꯏꯅ ꯄꯥꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯩꯒ ꯂꯨꯍꯣꯡꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯗꯤ ꯑꯩꯒ ꯗꯥꯏꯚꯣꯔꯁ ꯇꯧꯅꯈ꯭ꯔꯦ ꯑꯃꯨꯛꯁꯨ ꯁꯣꯏꯅ ꯄꯥꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯌꯥꯝꯅ ꯀꯥꯟꯅꯗ꯭ꯔꯕ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯂꯗꯨꯅ ꯄꯥꯛꯇ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁꯣꯏꯅ ꯀꯞꯄ ꯑꯁꯤ ꯎꯕꯗ ꯄꯥꯛꯁꯨ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯁꯣꯏꯅꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯅꯪꯒꯤ ꯇꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯍꯦꯛ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯍꯥꯏꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯃꯨꯛ ꯁꯣꯏꯟꯗ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯣꯏꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯄꯨꯈꯠꯂꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯀꯟꯅ ꯆꯦꯟꯗꯨ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯁꯣꯏꯟꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯏꯟꯕꯤꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯕꯥ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯜꯂꯤꯕ ꯌꯨꯝ ꯑꯗꯨ ꯑꯩꯅ ꯍꯧꯖꯤꯛ ꯐꯖꯅ ꯁꯦꯝꯖꯤꯜꯂꯤꯕꯅꯤ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯁꯦꯝꯕ ꯂꯣꯏꯔꯒ ꯅꯪꯅ ꯎꯕ ꯃꯇꯝꯗ ꯅꯪ ꯌꯥꯝꯅ ꯍꯔꯥꯎꯖꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯃꯨꯛ ꯁꯣꯏꯟꯅ ꯄꯥꯛ ꯑꯁꯤꯕꯨ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯁꯤꯗ ꯀꯣꯏꯕ ꯄꯨꯕꯤꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅꯤ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯁꯣꯏꯟꯅ ꯄꯥꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅꯤꯅ ꯔꯦꯜꯋꯦꯒꯤ ꯇ꯭ꯔꯦꯛ ꯑꯗꯨꯗ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯄꯥꯛꯅ ꯑꯃꯨꯛ ꯁꯣꯏꯟꯗ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ ꯍꯣꯏ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯅꯤꯡꯁꯤꯡꯂꯤ ꯅꯪꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯅꯣꯚꯦꯝꯕꯔꯒꯤ ꯇꯥꯡ 11ꯁꯤ ꯅꯪꯒꯤ ꯕꯥꯔꯊꯗꯦ ꯅꯨꯃꯤꯠꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯕꯥꯔꯊꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯖꯒꯅꯤ ꯍꯥꯏꯈꯤꯕꯗꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯏꯟꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤ ꯌꯦꯡꯁꯤꯟꯗꯨꯅ ꯄꯥꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄꯥꯛ ꯅꯪꯅ ꯌꯨꯝ ꯑꯁꯤꯕꯨ ꯗꯤꯖꯥꯏꯟ ꯇꯧꯕꯤꯔꯤꯕ ꯑꯁꯤꯗ ꯈꯤꯇꯪ ꯁꯦꯝꯗꯣꯛꯇꯨꯅ ꯄꯤꯌꯥꯅꯣ ꯊꯝꯕꯒꯤ ꯀꯥ ꯑꯃꯗ ꯑꯃꯨꯛꯇ ꯁꯦꯝꯕꯤꯒꯦꯔꯥ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯕꯕꯥ ꯑꯁꯤ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯁꯜꯂꯛꯇꯨꯅ ꯁꯤꯒꯗꯧꯔꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯕꯕꯥꯅ ꯄꯤꯌꯥꯅꯣ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯑꯁꯤ ꯌꯥꯝꯅ ꯇꯥꯅꯤꯡꯏ ꯃꯗꯨꯅ ꯑꯩꯅ ꯄꯤꯌꯥꯅꯣ ꯑꯁꯤ ꯈꯣꯡꯗꯨꯅ ꯑꯩꯒꯤ ꯕꯕꯥꯗ ꯇꯥꯍꯟꯅꯤꯡꯉꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯄꯥꯛꯅꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯁꯣꯏꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯅꯪꯒꯤ ꯕꯕꯥꯒꯤꯗꯃꯛ ꯑꯩꯅ ꯄꯤꯌꯥꯅꯣꯒꯤ ꯀꯥ ꯑꯃ ꯁꯣꯏꯗꯅ ꯍꯥꯞꯄꯤꯒꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯛꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯌꯨꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯄꯥꯛꯅ ꯌꯨꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯌꯨꯟ ꯑꯩꯅ ꯍꯧꯖꯤꯛ ꯁꯣꯏꯟꯒꯤ ꯇꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯗꯨꯅ ꯑꯃꯦꯔꯤꯀꯥ ꯆꯠꯄ ꯌꯥꯈꯤꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯌꯨꯟ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯄꯥꯛꯇ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ ꯅꯪꯅ ꯁꯣꯏꯟꯒꯤ ꯇꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯌꯥꯝꯅ ꯅꯛꯁꯜꯂꯛꯂꯕꯅꯤ ꯂꯨꯍꯣꯡꯕꯁꯤ ꯂꯣꯏꯅ ꯀꯥꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯌꯨꯟꯗ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯗꯩ ꯄꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯀꯣꯌꯤꯡꯅ ꯄꯥꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄꯥꯛ ꯅꯪꯅ ꯁꯣꯏꯟꯒꯤ ꯇꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯑꯩꯅ ꯑꯣꯏꯅ ꯄꯥꯏꯕꯤꯔꯒꯦ ꯅꯪ ꯌꯨꯟꯒ ꯃꯇꯝ ꯆꯥꯅ ꯂꯨꯍꯣꯡꯉꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯄꯥꯛꯅꯗꯤ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯁꯤꯗ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯁꯣꯏꯟꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯑꯩꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯐꯖꯅ ꯄꯥꯏꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯄꯥꯛꯅ ꯁꯣꯏꯟꯒꯤ ꯇꯧꯕꯤꯈꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯂꯣꯏꯔꯗꯨꯅ ꯁꯣꯏꯟꯒꯤ ꯌꯨꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯁꯦꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯣꯏꯟꯁꯨ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯁꯣꯏꯟꯅ ꯄꯥꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯐꯖꯅ ꯁꯥꯕꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯔꯦ ꯑꯗꯨꯅ ꯑꯩꯅ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯏ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯁꯣꯏꯟꯅ ꯄꯥꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯍꯥꯟꯅ ꯈꯜꯂꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯑꯣꯟꯅꯔꯦ ꯅꯪꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯐꯖꯅ ꯁꯦꯝꯕꯤꯔꯤꯕ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯌꯨꯝ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯕꯕꯥ ꯅꯥꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯅꯥꯕ ꯐꯔꯒ ꯌꯨꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯌꯨꯝ ꯑꯁꯤ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯛꯁꯨ ꯁꯣꯏꯟꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯣꯏꯟꯅ ꯑꯃꯨꯛ ꯄꯥꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄꯥꯛ ꯕꯣꯛꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤ ꯅꯪꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯄꯥꯛꯅ ꯑꯃꯨꯛ ꯁꯣꯏꯟꯅ ꯍꯥꯏꯔꯛꯂꯤꯕ ꯕꯣꯛꯁ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯣꯛꯁ ꯑꯁꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕꯁꯤ ꯀꯔꯤꯝꯇ ꯑꯣꯏꯔꯝꯗꯦ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯄꯥꯛꯅ ꯁꯣꯏꯟꯒꯤꯗꯃꯛ ꯁꯦꯝꯕꯤꯈꯤꯕ ꯁꯣꯏꯟꯅ ꯄꯥꯝꯖꯕ ꯌꯨꯝ ꯑꯗꯨꯒꯤ ꯗꯤꯖꯥꯏꯟ ꯑꯗꯨꯕꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗꯩ ꯄꯥꯛꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯁꯣꯏꯟꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯌꯨꯝ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯌꯦꯡꯍꯟꯗꯨꯅ ꯑꯩꯈꯣꯏꯅꯤꯅ ꯍꯥꯟꯅ ꯂꯣꯏꯅꯈꯤꯕꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯍꯜꯂꯦ ꯑꯗꯨꯅ ꯅꯪꯅ ꯀꯔꯤꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯊꯝꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯁꯣꯏꯟꯅ ꯄꯥꯛꯇ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯅꯪꯅꯗꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯝꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯄꯥꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄꯥꯛ ꯅꯪ ꯍꯧꯖꯤꯛ ꯋꯥꯈꯜ ꯑꯗꯨ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯤ ꯀꯔꯤꯒꯤ ꯑꯩꯅ ꯅꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯖꯦꯕꯨꯛ ꯍꯥꯏꯔꯤꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯑꯥꯔꯀꯤꯇꯦꯛ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯨ ꯉꯥꯎꯁꯟꯗꯨꯅ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒꯦ ꯍꯥꯏꯅ ꯇꯧꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅ ꯖꯦꯕꯨꯛꯀꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯖꯦꯕꯨꯛꯄꯨꯗ ꯏꯀꯥꯏꯕ ꯄꯤꯈꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯁꯨꯝꯅ ꯈꯟꯈꯤ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯖꯦꯕꯨꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯖꯦꯕꯨꯛꯀꯤ ꯃꯊꯛꯇ ꯅꯪꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯄꯥꯛꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ
ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯪ ꯑꯁꯤꯕꯨ ꯀꯥꯎꯊꯣꯛꯀꯦ ꯍꯥꯏꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯅꯪ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇꯗꯤ ꯑꯩꯅ ꯅꯪ ꯑꯁꯤꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯑꯗꯨꯝ ꯅꯪꯕꯨꯗꯤ ꯑꯩꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯗꯤ ꯄꯥꯛ ꯅꯪꯅꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯄꯥꯛꯅ ꯁꯣꯏꯟꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯅ ꯆꯍꯤ ꯑꯁꯨꯛ ꯁꯥꯡꯕꯁꯤꯗ ꯁꯣꯏꯟꯒꯤ ꯃꯔꯝꯗ ꯂꯥꯟꯅ ꯈꯜꯂꯤꯕꯁꯤꯡ ꯑꯁꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯂꯥꯟꯕ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯤ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯄꯥꯛꯅ ꯁꯣꯏꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯅꯪ ꯑꯃꯗꯤ ꯖꯦꯕꯨꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯣꯏꯟꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯁꯣꯏꯟꯅ ꯃꯍꯥꯛꯀꯤ ꯁꯦꯝꯖꯤꯟꯕ ꯂꯣꯏꯔꯕ ꯌꯨꯝꯒꯤ ꯐꯣꯇꯣꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯃꯊꯪ ꯃꯊꯪ ꯌꯦꯡꯍꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯣꯏꯟꯒꯤ ꯐꯣꯟ ꯑꯁꯤꯗ ꯄꯥꯛꯀꯤ ꯐꯣꯇꯣ ꯑꯁꯤ ꯌꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯗꯩ ꯁꯣꯏꯟꯒꯤ ꯃꯄꯥꯅ ꯁꯣꯏꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯐꯣꯟ ꯑꯁꯤ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯣꯏꯟꯅꯗꯤ ꯃꯆꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤ ꯑꯩꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯆꯝ ꯆꯝꯖꯕ ꯃꯔꯨꯞ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯥꯛꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤꯁꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯗꯤ ꯁꯣꯏꯟꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯏꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯣꯏꯟꯒ ꯂꯨꯍꯣꯡꯕꯁꯨ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯄꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯩ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯅꯪꯁꯨ ꯑꯃꯦꯔꯤꯀꯥꯗ ꯁꯣꯏꯗꯅ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯄꯥꯛꯇꯪ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ ꯑꯩꯅ ꯅꯪꯒꯤ ꯑꯃꯦꯔꯤꯀꯥꯗꯨꯗ ꯆꯠꯄ ꯉꯝꯂꯣꯏ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯥꯔꯁꯤꯕꯥꯗꯨ ꯑꯩꯅ ꯁꯣꯏꯅ ꯄꯤꯕꯤꯒꯅꯤ ꯑꯩꯅ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯍꯦꯛ ꯅꯪꯒ ꯕꯕꯥꯒ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯛꯂꯤꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪ ꯄꯣꯛꯂꯛꯂ ꯃꯇꯨꯡꯗ ꯅꯪꯅ ꯀꯞꯄ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤ ꯂꯩꯗꯨꯅ ꯅꯪꯅ ꯀꯞꯄ ꯑꯁꯤ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯊꯦꯝꯂꯛꯂꯤꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯑꯃꯦꯔꯤꯀꯥꯗ ꯆꯠꯈꯤꯕ ꯇꯥꯔꯕꯁꯨ ꯑꯩꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯥꯛꯀꯤ ꯃꯃꯥꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯄꯥꯛꯅ ꯃꯜꯂꯤ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯕ ꯐꯨꯔꯤꯠ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯂꯤꯠꯇꯨ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯍꯥꯛꯅ ꯃꯜꯂꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯐꯨꯔꯤꯠ ꯑꯁꯤ ꯂꯤꯠꯇꯨ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯤꯗ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯄꯥꯛꯁꯨ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯁꯣꯏꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯂꯨꯍꯣꯡꯗꯨꯅ ꯃꯈꯣꯏꯅꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃ ꯇꯣꯡꯗꯨꯅ ꯑꯃꯦꯔꯤꯀꯥ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯣꯏꯟ ꯌꯨꯝ ꯑꯁꯤꯗꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯂꯣꯏꯅꯅ ꯂꯩꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯃꯗ ꯄꯤꯌꯥꯅꯣ ꯈꯣꯡꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯇꯥꯍꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯣꯏꯟꯒꯤ ꯃꯌꯨꯝꯗ ꯄꯣꯁꯃꯦꯟꯒꯤ ꯅꯨꯄꯥ ꯑꯃꯅ ꯕꯣꯛꯁ ꯑꯃ ꯄꯣꯔꯛꯇꯨꯅ ꯁꯣꯏꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯣꯛꯁ ꯑꯁꯤ ꯅꯪꯒꯤ ꯃꯤꯡꯗ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤꯕ ꯆꯦꯁꯤꯗ ꯁꯥꯏꯟ ꯑꯃꯨꯛꯇ ꯇꯧ ꯍꯥꯏꯗꯨꯅ ꯁꯣꯏꯟꯅ ꯍꯥꯏꯔꯤꯕ ꯆꯦꯁꯤꯗ ꯁꯥꯏꯟ ꯇꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯣꯏꯟꯅ ꯍꯥꯏꯔꯤꯕ ꯕꯣꯛꯁ ꯑꯁꯤꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯣꯛꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ MP3 ꯄ꯭ꯂꯦꯌꯔ ꯑꯃꯗꯤ ꯀꯦꯁꯦꯠ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯑꯇꯩ ꯀꯔꯤꯝꯇ ꯑꯣꯏꯔꯝꯗꯦ ꯉꯁꯤꯗꯒꯤꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯁꯣꯏꯟꯅ ꯄꯥꯛꯀꯤꯗꯃꯛ ꯊꯝꯂꯝꯕ CD ꯑꯃꯗꯤ MP3 ꯄ꯭ꯂꯦꯌꯔ ꯑꯁꯤ ꯑꯣꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ MP3 ꯄ꯭ꯂꯦꯌꯔ ꯑꯁꯤꯁꯨ ꯇꯥꯕꯗ ꯀꯦꯁꯦꯠ ꯑꯁꯤꯗ ꯄꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯗꯕꯗꯨ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯋꯥꯈꯤꯕꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯑꯃꯠꯇ ꯇꯥꯍꯟꯈꯤꯗꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯅꯪꯒꯤ ꯕꯕꯥꯒ ꯂꯣꯏꯅꯅ ꯅꯪꯒꯤ ꯐꯖꯔꯕ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯣꯏꯟ ꯑꯃꯗꯤ ꯄꯥꯛ ꯃꯈꯣꯏꯅꯤꯁꯤ ꯊꯨꯡꯅꯈꯤꯔꯝꯗꯦ ꯁꯤꯟ ꯑꯁꯤ ꯎꯠꯂꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕ ꯇꯥꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ